Manipur News.tnn gi maikaidagi miyawgi mafamda maroi pausing pijari. Nungaitaba pau amada nupi ama thangna thilaga hatokpiramle ngarang numidang pung 7:45 taba jawaida Khurai Thodam lekaidagi sahi yankai surabi ahan naroibam sila nupa amana Yuko Bank Porongpak ki manakta thangna thilaga hatokpiramle hairi ningolgi wahugdagi toina khatna chainaba thoki adudagi ningolgi masana mane thoibabu hatkibane su hairi mihar asida senoriba nupa asidi phare atei imung manunggi mi adi senkhre hairi investigation chathakre atei makhataba pau mayam punna ngai minakisi miyoibagi brand infection tawbagi license santorakpadagi Kerala da miyoy taramapan sikre kudung tinai oiraba license sigi confirm tawraba case punna 64 sure miyoibagi brand chathokpa amoeba haina su khangnaba primary amoebic meningoencephalitis kawa kudung tinai oiraba license ama santorakpadagi Kerala da miyoy 38 sikre hojik phawada state asigi oina license asigi confirm tawraba case 64 Kerala da leire haina report amana phongtorakli isingdagi santokpa license asidagi ngakthoknaba hakchelgi loisangna akhanaba thorang kya lokhatle negleria florin haina su khangnaba license asi mamangda su malengi tongan phom kya da santorakpa laikhre bukri amadi pana singbagi singda leiba mahik makal amana santorakpa leina asina miyobagi brand da amangata thonduna ateno tongi manungda mi seli leina license asi miyoy amadagi atopa me amada santokte adubu mahik selaba isingda iroiruba matamda naton makulla changkhraga brand da infection tawdana kudung tinai oiba phim ohelakpani haina akhangai singna phongtorakli primary amoebic meningoencephalitis ki maru oiba layong adudi kok chikpa hauba kok ngawba oba ngaksam mari iting tingba amasu chaning tana wakhal khanba ngamdaba haibasini mahikna haksang manungda changkhraba matung numit mapani leirabaga layong asi utorakpa hawi malemda hojik ingasagi khal kairpaga loyana sabu sang ka hena wakhalakpadagi maramna kudung tinai oiraba license asi santorakpani haina report amana phongtorakli kumja solution ratrukta ahanba oina Kerala da license asi santorakpa laikre kudung tinai oiraba license asina miyobagi brand amangata thonbaga loyana hakchangi maru oiba kayat punamak mang taanba maramna supnagi numit khrani manungda mi seli hojik phawgi oina India gi atei atopa mafamda license santorakpagi report phangba leitri nupi macha amada sexual assault chathai haiba Manipur gi mahiroi manga fare Assam gi downtown university tongan coaching tamliba Manipur gi mahiroi manga na Tripura dagi piklibi chahi noribi nupi macha amada sexual assault chathai haiba gi damakta makhoi manga police na fare masiga loyana university sidagi chu makhoi manga tanthokre thudo mai lena police na sexual assault ga mai lena casing da khotpa loyana fare haiba makhoi manga adudi diploma in pharmacy tamliba Rubisans Mayengbam diploma in pharmacy tamliba Alex Wahengbam BTech civil engineering tamliba Tikendrajit Assam computer science and engineering gi mahiroi Haulem Khuman amasung BTech ki mahiroi Oscar Nongthongbamni social media platform sing the news agency sing thadorako pawasi kadai pawa sumige amasung makoina kari tawrubagi haibadudi hojimaki oina khamba ngamdri adumakpun nupimcha adugi tumphum kadagi makoi kharana sak charusi charger amuktang waigi haibna chingba tongan wahai sinaduna uthorakabani hairi generally me manga adu mahiroi kharana supu chaiduna ohang pahang chathabagi video clip sing thadoraki hojik pau ine maroi pau buja matang si lojare makata babdike jamak mayam punangai mina se loina channel asim nang sibidana like and subscribe to biramu